ꯁꯤ ꯂꯩꯔꯦ ꯇꯣ ꯃꯌꯥꯏꯗ ꯀꯣꯝꯂꯥ ꯑꯃ ꯈꯤꯜꯂꯤꯌꯦ ꯇꯣ ꯁꯤꯅ ꯃꯍꯤ ꯁꯤꯅ ꯁꯣꯏꯖꯤꯟꯒ ꯑꯂꯨꯒ ꯏꯔꯣꯟꯕ ꯑꯃ ꯂꯩꯔꯦ ꯍꯥꯏ ꯃꯌꯥꯝ ꯉꯁꯤ ꯃꯨꯛꯕꯥꯡ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯑꯣꯛꯁꯥ ꯊꯣꯡꯕ ꯂꯩꯔꯦ ꯑꯗꯒꯤ ꯑꯣꯛꯁꯥ ꯑꯌꯥꯏꯕ ꯑꯃꯒ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯗ ꯑꯣꯛꯁꯥ ꯃꯍꯤ ꯂꯩꯔꯦꯀꯣ ꯑꯗꯣ ꯑꯩ ꯑꯍꯥꯟꯕꯁꯤ ꯑꯩ ꯍꯧꯖꯔꯛꯑꯒꯦ ꯑꯗꯣ ꯑꯍꯥꯟꯕꯒꯤꯗꯤ ꯃꯌꯥꯝꯒꯤ ꯑꯍꯥꯟꯕꯁꯤꯗꯤ ꯃꯌꯥꯝꯒꯤꯅꯤ ꯏꯔꯣꯟꯕꯁꯨ ꯈꯔ ꯍꯥꯞꯀꯦ खर चावजासे को जाखमसे सावरे सावरे 아씨, 얼마나 하와해? 야, 비례. ꯃꯁꯤ ꯈꯨꯊꯣꯡꯁꯤꯗ ꯂꯩꯇ꯭ꯔꯦ ꯐꯖꯅ ꯍꯥꯎꯋꯦ ꯅꯩꯔꯦ ꯁꯤꯗꯤ 아씨 야야 아
하오래. 또. Bây giờ bị phát nó hỏi thông một chút cho họ đấy. Nó cũng là này. Xào rau đây. Đó. Đấy. Nice. Oh yeah. Hảo đây, hảo đây. ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ